Imphal West East Thabal amasung Bishnupur district ke district magistrate singna thokhiba tongan order singna chairaw numit natna Thabal sinba amasung songba yaroi haibi Athingba Thamkhre Athingba duna maram oiraga ngasi tongan ba mafam singda Thabal songno bidamak sem sarama sing police kangmuna Sidokhre police ki thong aduda maira paibi amasung Thabal silibi lekai gi lesabi singna pen da mafam su phongjok nakhre Imphal West Imphal East Thabal amasung Bishnupur district ke magistrate singna thokhiba order sing aduna palibadi DC office da tongan mafam singdagi Thabal songjage ayaba pibiu haina application kya tharakpa thengnare adu hojik district sing asida oiriba law and order gi film jenglaga paktakna Thabal songba si afaba oiroi maram aduna chairaw numit natana atai numit singda Thabal songbogi permission pikhiba permission adu cancel tawre hairi panbayai Board of Secondary Education Manipur lawba sahi asigi oiba class 10 gi examination ngasi loikhiba loinana Amik Sound Association loina tongan music band association kya na harau kumai sing matam kaya thingno lakhibani adugumba Athingba sing adu ngasi dagi komthokle hainasu loop sing aduna laukthokhiba laikhrabani Jijik sarang pat mamong kai gi Thabal song basi doi